Memory posting. Center na yaba pirabadi laloba singa political dialogue tawna na government honari haina Chief Minister Nongthoma Birena phongdokrai. Scott Singh leba sigi apunbagi sakta mama sagana bahona bada suba tawdang lowri haina Manipur gi Governor Dr. Nasma Haptullah na phongdokrai. DIPR na sinduna National Press Day thorom ngasi pangthokre. Media na maning tamna ibang ngamdriba makai leba ama South Bangam loi haina Consumer Affairs Minister Karam Syam na phongdokrai. Amadi Sangai Festival manungda sanagada football match ki dama mandlegi nupi football team tha sigi kun gomdoi da Imphal da tunglargani. Kurumjari STV Pauming Tabrib Singh Taranok Subaloina Pau Sandona Pizri Center na wari sanabagi ayaba pirak labadi Manipur gi leiba laloba singa political dialogue taunanaba state government thorang tori haina Chief Minister Nongthoma Birena phongdokrai ngasi Jenims ta ngarangi accident da lekhidraba manga suba Manipur Rifles ki personal singi imu manungi awaba da saruk yaba lakpada Chief Minister na wafam si phongdokibani man makata na handak ta sandel da ambush torpadagi misimina thokiba thaudoki matang da pongmi singna hangba Violence na karigumba waroisina matapurok loi tangdu leitaba amasung watapa state ama uhena bahona bada masina khudong sadaba thuali issue khudima loisina ba political dialogue mathautai haikhe Scott Singh na lining laisolgi khenaba kanglo furupki amang asoi khaidana laiba siga pungi saktama masagat pada sobo tawrang lori haina Manipur gi Governor Nasma Haptullah na phongdokrai Manipur State Varat Squads and Guides ki ngasi Rajbhavan na pangthokiba mapal suba Governors Rally State Award yenthobagi tharamda wafamasi Governor na phongdokibani tharmaduda Education Minister T.S. Radhesyam Manipur State Varat Squads and Guides ki State Chief Commissioner T.S. Ibopisaksu sarwakhi Scott Master gi lamjing larik amasu phongkhi punna tongan ba district singdagi Manipur State Varat Squads samsung Guides tara mana yenthoki Dr. Nasma Haptullah na leba siga punmugi saktam sagat pada suba thauda loriba squad singi thabak thorom singbu thagat paphongdok laduna school khudimakta NCC amasung squad thambagi tangai fedaba lei masina mahiru singi lamsat sajat semgat pada asobu mating oigani haikhe Naturally, it is a voluntary organization, non-political educational movement for young people open to all without any distinction of caste, creed, religion, gender, language. And this is the best way to project our unity in diversity. Education Minister T.S. Radhesyam na aikhoina aphaba thabak torubadi mipum khudimak aphaba maikairom da puba ngamgani haikhe. Our ideas our words, our actions can make people cry, can make people laugh, can make people rich, can make people poor. So if we can guide people in the right direction, if we can act as get this purpose to change, our acts, our words can do wonders, and we can bring a lot of positive changes in Manipur. Department of Information and Public Relations DIPR na sinduna National Press Day thorom ngasi han Manipur Rifles ke banquet hall da pangthokre haldobgi thorom da Consumers Affairs Food and Public Distribution Minister Karam Syam IPR ki Commissioner K Radha Kumar Director Meghasandra Kongbam Deputy Director CS Noyon Susarwaki Manipur State Journalist Award 2017 gi oina Huelan Pau ke Editor Hemant Kumar Ningomba Paumi e Bibisa Sangai Express ki Paumi e Dilip Kumar Sapam Aruna M Roman L Samgo Pokna Phonggi Daniels amasung Y Ibomsada sel oina lupa sing kun ga loinana citation pidune kai kumnaki Minister Karam Syamna media na maning tamna iba ngamdriba makai leba ama sahot pangamloi Paumi singna tawriba thaba asi yamna chawba aduga tolopti yamna fangdaba yum puba ngamdaba senphamni adubu leba asigi dama tawdaba yadaba senphamni khanna thawak sang yauna sen chongliba asi thagat ngai ni haike National Press Day si law ko loina journalism sigi thabak si ana active oiba aduma ana neutral oiba media sigi port amadi hona bagi tangai fadaba lai laiba condition sidagi ana improvement ama
adi lahan ba ma darkar bai ri aduna akoi kamaina journalist ki or natraga media ki press ki ning kha tam da balam da ma ba koi na karam na ning kha tam balam da ai ga dori no aduna sarkar wishnu media ki salina wishnu praja wishnu chumba afaba tawnana bi dam da de akoi jointly fight to win ba darkar lai Number 6 Saromo Ina challenges before media Haiba Hiramasida Amjugi Hangi President AK Sanatona moderator Oiduna workshop Pang Toke. Sangai Festival Manung the Sanagadaba football match Kidama Mandulegi Nupi football team Tasi Kungom with Infal Tungargani. Sahi Kudingi January Tada Manduleda Nupi football exhibition match Shananaba Nevito Mifam Wat Lokre. Connecting through sports Haiba Sangai Festival Manung the Sanagaduriba Nupi football exhibition match Asigidamakta Mandalay football team akan practice tawduna sem sab hokre festival manung da pangthokadaba Myanmar Manipur media direction amadi football match my partner pandamda Mandalay da leriba AS policy convener RK Sivasendrana Ministry of Health and Sports and Physical Education Department ki director principal Yu Mayo Means Onga Unaduna Mapung Fanan Wakanakre RK Sivasendrana Manipurna Yumbu Oiduna Sanagadurba football match asina leba anigi Myanmar marakta hena naksinahanba amasung regional connectivity hangal hananaba pandamda pangthokadabani haiki monthly region sigi sports ki khwaidagi chawo oiriba sidai sida monthly ki 11 team Myanmar thadolaga Manipur da historic oiba mongda ahan boina Manipur 11 ka sananaba sem sare hairiba team masi tangkul humdoi da tamu da yora kanda tamu da gi tangkul humdoi da koina Imphal ta na puru matungda yam khorana ngaira ba Myanmar nupi monthly ki 11 amadi versus Manipur 11 Lakadori ba Sangai Festival as the Tang Kumanga Kuntarukada main stadium Kuman Lampak Sanabu Viragani. Chief Minister ki Tamelong Khongsetta Yawba Mangasu Manipur Rifles ki Gypsy ama Kaikaugi Lokada Tasinbada personal ahum si kiba thodokta Shokibani ki Pibam Luri. Soklaba Mangasu Manipur Rifles ki Havildar L Jivan Kumar Amasung Rifle Mels Pagulungs Kamsong Aruba Pibamda Siza Hospital Lekanari. Ngarangi Thodokta Lekhidra Singh Aduna Kurai Konsam Lekai Degi Havildar K Samrzit Kaupum Kuldagi Dominic Romay Amasung Kumbi Kuga Mamangdagi K.S. Bungoni. Asopa Amasung Asiba Singh Lokadagi Visnupur Commando Chief Minister ki Special Security Amasung Miyamna Mating Pangduna Lokatki ISTV ki News Team Nasu Lokha Fawu Kumtatuna Live Tiba Thodo Adu Cover Toki. Serak sida ngarang lekhidra personal ahungi post mortem jenims ta toru matung imu manungi muising da aroiba mathum ngam pangtok nana khosina kre Chief Minister Nongthom Biren hanagi Deputy Chief Minister Gai Khangam Minister amadi MLA singsu jenims ta laktuna imu manungi awaba da sarwaki Chief Minister and Birena masagi mathu pangthok pasatpada labak tiba thodok ta lekhidra sing maki maikai dagi ju thamoi seng na nuaite lekhidra imu manungda government na lupa lak kun sel gi mateng pirgani asok pasingi lupa lak manga nganaba cabinet and the government will definitely look into the matters for the future of their families because they have been died during the line of duty. We took it seriously and it is the pride moment of the government also, that pride in a sense the Go to Hill missions. They were died on a mission, on Go to Hill missions, which the government is sincerely approaching the peoples to people's contact to brought together both in a hill and a plain in one. Chief Minister Nongthom Birena sees a hospital that satuna ngarangi accident talktuna like a nervous singi pibam yangsin kre. Solo Singi Imununda, Chief Minister na Selgi Mateng Pangki, Lang by the Sanga the Sanpang Kudimaksu government Potokani, says a hospital gi Dr. Ramadi staff sing na Ningtina Lang Binaba Kanki.
Ningsing bayai ngarang Tamenglong lower ground Chief Minister Nong Thoma Biren amadi Minister Singbo Myo Lising Cameroon harau tam opu torom pangthok kibani toromatuda Tamenglong amasung None district ki Chief Sing Church Leader Sing Women Society Mairo amadi Khunja Cameroon susur yakibani loinana district ani gi tongan ba sakot torang gi damukta lupa crore sahum kunmanga henbi senfam block thoki jalarong froki tongan ba nat ki jagoi se kya su utki Kumakating katao ko Italy ay riba sa libong te. Hay pamzayang pame. Akang siyo to be chosen as great. In the days to come. High Court Bar Association Manipur ki Kuntrek Suba Foundation Day High Court Manipur ki auditorium dengan sipang thokre tharmadu the Manipur ki Governor Dr. Nasma Haptullah Manipur High Court ki Acting Chief Justice S. N. Kotisor Association ki President S. S. Paunam Law Minister L. Jentukumar Justice K. S. Nobin Advocate General N. Kumarjit Bar Council Manipur ki Chairman O. Madhusindra All Manipur Bar Association ki President A. Sandrajit Sharma su sarwaki Lekhidraba Association ki members sing the Leisu Katuna Ikai Konobu Utki. Laglaba November kun gama thoidagi haugadoriba Manipur Sangai Festival gi tongan ba venue sing ngasi Chief Minister and Biren Haktheng na satuning sinkre maroina hapta kangjai bunga musung lamboi khonang khongda sem sabagi thawk sathirba sing yang sinki makata na board kaisam partagi airport fawgi lambi semgat sagalibal sing yang singa lunena mari lena ba tongan ba department ki official singda festival manungda Imphal Sarbo luna na thamna na ba khangan ki maki khongset aduda Rajya Sabha ki MP amasung party president oiriba KSS Bhavananda Forest Minister TS Syam Kumar Tourism Corporations Manipur Limited ki chairman MLA Dr. Sapam Ranjan Principal Secretary Tourism PK Singha Special Secretary Tourism R Sudanshu Sarwaki Panbe abadi Nepal Suba Manipur Sangai Festival si Bharat ki President Ramnath Kovind na hangdoklam magaluina na Curtains Razor ki thorom laklib November taraga mapal da Kaibulam Jog da Manipur ki Chief Minister and Biren hawdok kaduribani Chief Minister ki pautang matungina Manipur da leiba shotharaba amadi difference level oraba mioi singda sei si December 3 dagi hawna temang pibi ki thabak hawdok kaduriba siga mari lenana tongan ma district singda leiba mioi singi disabilities ki certificate amadi acts and appliances sing pinabagi damakta assessment kemama ngasi ahan boina Imphal East ki Liberal College da hawdokre Social Welfare Department amadi Health Department ki khosam dadna sathakiba assessment camps aduda Chief Minister gi sotharaba singi tembang highway scheme adugi kudong saba phangba yaba mioi singsu form sing yen thoki ngasi gi sathakiba assessment camp aduga mari lenana Social Welfare Department gi Director Jacinta Lazarus na ngasi satharba camp asidagi khangal alaba mioi singda masa gi sanaba phibamga mari leinaba mateng sing pin ngani ngasi kem aduga mari lena Chief Minister ki sotharba temang magi scheme ka mari lena travel allowance scholarship grants and maintenance allowance ke form singsu yenthokani from work ke Purpose of the assessment camp is three things. One is to issue the disability certificate. Second one is in case anybody wants any aids and appliances, the government has decided to provide it free of cost. And also we are issuing the forms for the newly launched Chief Minister Gi Sotaraba Singhi Tengbang, where we are providing different assistance to disabled people and old people. India ki President Ramnath Kovind ki awang nongpo khongset tha si taramapal li kunithoi forward tuan ba thoromda saruk yagadori tha si taramapal da Itanagar gi Vivekananda Kendra gi nifu suba sehi thoromda saruk yagani Arunachal Legislative Assembly gi nongna saba building miam da khusinagani November kunda Silchar da pangthok kadiruba Namamem Barak Festival gi loisin gi thoromda saruk yagani Namit asimak da Guwahati University da Civic Action thoromda saruk yagani tha si kunga mathoi da Imphal da North East Development Summit amasung Manipur Sangai Festival hawdokani November kunithoi da Moirangi INA War Memorial yengen hari
Congress na kanagumba party natraga individuals amabu lanai nuai taba madi nuai na taba leite adubu laibak kaibi wafam laklabadi kaidong nungda tumin na leiroi haina hanagi chief minister o ibu wina phangdokre wafam ase ngasi Congress party na framework ki mayokta paring nana satharik liba wakat mifamge saru amo oina ngasi khundra fam block Congress committee ne sinduna pangai bazar pangthokiba wakat mifam phangdokibani framework agreement yauribising khangalu haiba dabi ga loina pangthokiba wakat mifam aduda hanigi deputy chief minister gaikangam MLA Govindas Konthojam MLA K Ranjit hanigi speaker TS Lokeshwar MPC sigi president Tian Haukif amadi atai MLA amasung party sigi karmi kya su sarkhi hanigi chief minister oibo bina makatana phongdokhibida party asina sinuna pangthok liba sit in protest asida phongdok liba wafam sing asia sumangaktani loinana state ki interest ta pangthokpani NSN IM gi santi wari asi loisin badidi taramna oi adubu state ki interest kaiba wafam laklabadi Congress na tumina leithoklai framework agreement asi kariyamata akaiba piroi haina central state sarkar na laujarabasu singna ngamde hiram asidagi ihawasi sangsilakibani Reserve Bank of India na yani transaction paisa kaiba state ki exchequer da permanent oina thimpa ya aduga asomdana crore tani sahum jama chatruk lathopati leptri ba hujia dom lathoi ba Manipur ki praja sing kuchego kariyam ta khangda ba apangba like la shu haiter ba ne lawba jala masi agi modi siga sidai pali ba sarkar sigai jak manabra khalami baklaw da lathokba Hanagi Deputy Chief Minister Gaikhangamna Bharat Sarkar madi NSN IM na santi gi wari sanabada kari sokai belite adubu maduna Manipur gi interest sololabadi khak ya leba kairabasu lanai interest na henamaru oi haiduna sokri kondun lebigi matam nate ngangningi haiduna Chief Minister amo oibigi wa ngangdebida leba masa tadaba wa mia mamangda ngangningde naga integration gi wafamasi Congress party na yana kibini hairibasi Congress ka IM ga yani ke wafam ta leite lerebdi puthopiro haike Sri na haike ai haibadu ko man haibani sarki gano NPM sarkar pain naro chupta chamin naro haike bu shubo ko na haike brane man haike banatra NPM ko kai sarkar seminary what is the stain lokoi state kaino NPM ki status hai kaino haibase han khamtok laga Pakat ka dapat orang, pakat siapa? Seru-seru naik selaga, ayam dah apang siraga. Dewa ngalah berapa story hantu tahu bagaimana? India ki President na November kumat hoida Manipur da lakadur ba khongset korkom na thimut thamaga loinana numit asige ayupung taruk tagi mathangi numit November kuni thogi ayupung Nepal phawba pung kunturuk ki Manipur pumada general strike lauthokre general strike asida tangai fadana anayek lining light sol water supply electricity fire service media ga mari leinaba thabak torom singdi konsiloi hari publicity committee thadrokpa cherolamana India gi lengak asidagi nanthok tuna ningtamnaba hanjin hannabagi sangsal liba ningtam jawol asibu namthanaba India na tamthirba armed forces special power act thamjinduna lamdamasigi misam miambu lanmi lengak makhada nehetuna thamli Indian forcing na ek asigi morumda ningtam ihok namthanabagi mingda miyot minai mihat mipum kya leptana sathari lising ma samapal marphugi September mapal dagi Manipurda aphaspa sinma thungna sanakibadagi India gi lanmi singna miyoi lising nipal samapal marphu humdoi amasung sasinaba khut thonabada miyoi lising ma songa kunipan hatkre lising ma samapal humutara mapal dagina lising ni tarani thoi fawda Assam Rifles khaktana Manipurda isam samna hingjaba misam samri taramapal mihatina hatokpiki masigi manungda nupi tara amasung angang kunmathoi yauri singamdana sekraba thawai singa sinanga si phawba asumba wayal fangre masi Manipur punamak tumna hatkini haina satharakpa genocide ni maduna India gi lusing president na Manipur da lakpada lebak miyamna taramna ofam thokte hari hojik makhada paw pakam pi ringai mawene na tembe brematang lomnese Panacea Coaching Center, the best and only trusted coaching center in Impal. Panacea Coaching Center gi oja sing na exam gi sem saba matamda support tawbiki amasung mateng yamna pangbiki. Exam tips, regular mock tests, suggestions amasung study material sing yamna janaki. Class 10 thagadaba sing na makok thongba oina bagi damakdadi Panacea sing na amata ngaraba coaching center ni. Miyamna center sida thajaba thampi.
Sky Hospital da world class interventional cardiology ki khudong chab leijare. Operation tawdana heart ki ahoba menba coronary stenosis balloon na kamtho oga stent hapa madi mi hun chong bagi layeng RF ablation singba chahi ani dagi hena Sky Hospital da mai pa satharatli. Loinana PPI ICD combo amasung angiogram gi damak aikoi ki chief cardiologist Dr. L Shyam Kishore Gatanabiu ningam haudanaba hana booking tawbiu. Swiss rolls with exotic fillings from Winkies, the cake specialist. Swiss rolls with exotic fillings from Winkies, the cake specialist. Hakjangi labor solak padagi producing attaba hakjang choktarba tumba chaba yaraktaba khong hama nungayaktaba singidaba amatta ngaraba upaidi jolip syrup amasu jolip capsule bu changni sinabio. Break matung taram noksari makata boxing Jantadal United Manipur State Unit ki President ki thau puriba hangkha pauna saye mamapung phana President orakpagi get together thoram ama haptata leba party si office ta pangthokre tharmadu da party si advisor office bearer amadi party si district level leba marui bemyo singju sarwa ki thoronga mari lenana party ki President hangkha pauna Manipur da mathangi sahida kendra kharada by election pangthoba soidrabani maramaduna party ki maroiba thau puriba singna party subu mapangal kangkhat handuna by election da party si candidate putoktuna mai paknanaba honaminasi amaromda hauzik Bharat Sarkar ga NSN IM ga framework agreements tongnariba si hauzik paliba BJP no lusingba government na Bharat Sarkar da akan mo ongna taksinduna framework agreement ki manungda yawriba warul sing miyam na khangan gadabani party asina framework agreement ki mayok ta sangsilakpa khongjang sing da sarwagini darkar lerebadi Delhi de satuna Manipur da leriba political party singa punsinduna khongjang sangsin minasi hauzik Bharat Sarkar Manipur Sarkar amadi kuki gi larobu singa suspension of operation toduna wari sanariba si ethu matamda loisinna ba khona gadabani waroisin purakpada Manipur gi integrity shock to waroisin purakna ba khona gadabani haike Leiba organization mayamga talks tharise UPF amasung keno gi matangdo masi moige yanaba sugi close sama lebani sahi tawraba matamda Manipur gi integrity shock taba makha amada hairi do strictly moduda state sarkar asi oresu center oresu strictly stick to godo talks sum tharise thuna solution ma puthokpa haibasi ekoi party na soidana welcome tawgani Itai Barasna Lamdamasida Lisang Sina Awaba Kudung Salva Kapir Libasi Yanglaga Lakliba November Taratage NHPC Amasung Itai Baras Kamari Lainaba Tabakudima Itai Baras Bazaar Developments Come Consumers Cooperative Society na Things Lagin Hari Tang Tarataret Asida Itai Gi Miamna Irai Bazaar Lambi Thingbi Khongjang Susang Silagani Khongjang Asida School Anayek Lining Laisol Gamari Lainaba Tabak Singdi Komtokani Hari Rotary Club of Imphal amasung Rotary Club of Follow City Imphal na Rotary India Literacy Mission gi makhada satharkiba primary oza singe training Mantri Bukhida leba Rotary Multi Service Center da loisin kre tharamadu da district literacy committee gi chair BC Das Adult Literacy gi district chair Leila Galfo ZEO Zone 1 Susieta Kumuksam Rotary Club of Imphal gi President Elen Rathodam Polo City Imphal gi President Birla Hawizam Suraki ZEO Zone 1 amadi Zone 2 gi makhada leba school tara Nepal gi oza yankhaida certificate sing yanthoke 1 or 2 Yes. All Tribal Contractors Associations of Manipur na November kungi ahing nungyay dagi ban kawgani toromba handok lehari. Chief Minister Nongthombam Biren na contractors singi kudong sadab sing yang silagini haina tajaba pirakpadagi khongjang asi handok naba PRF lobani hari. India government amadi NSN IM ga tonriba framework agreement asi Indian Constitution gi article 299 gi matung ina legal entity leitaba amani haina legal acts and Awareness Council ge President Sanasum Sir na phangdokre ngasi kaisam thong irom pukri mapal da laibiyum da
Pongmi Singa Unabama Magna Makatana Polo Kibida Naga Frameworks Agreements as the Yumpam Oirga, Barat Sarkarna, Manipur, Tugai Naba Honor Labadi, Aran Policy Ogini, Awang Nongpok Lamdam di Manipur si Mutat Naba, Honabatarabadi, Kwaidgi Sauba, Genocide Haba, Crime Madu Oirkani, Baramaduna, Karigumba, Taunariba Framework Agreements asina Naga Singda Financials, Administration da Autonomy P Krabadi, Barat Sarkarna, Domestics, Imperialisms, Tobani Haina Logani. Indigenous Rights 2009 UN or Declaration gi matung inna States amagi Administration Infrastructure adu disturb toba yaroi habiyauri maram aduna cultural natana financial administration singbagi autonomy naga singda phangba yabagi masak yaudi haina phangloke. Article 299 Indian Constitution gi Law of Treaties International Law gi adu gi matung ina yenga chu hauji haiba agreement she Sungtau to Yadaba, Labor Yadaba, Pan Baba Yadaba, Pola Mama Wayaba, Hekputu Numita, Makoisi, domestic imperialism, Tawi Haidana, Sotaura Agadi, India the Leriba, political party Mayamsina, Haura Aga, administration Pelo area Haidana, administrative PRama, Tambayai, plus financial leisure pelo area haidana high river ground anis deisida haujiki PR thamo haidana atopo opposition party na hairpo yabanina makoin masi sungbu putoro oyo Lebama Sakurhan Bada Awang Bataki Mai Masingna Yanglil Saruina Todang Lori Haina Associations of Indian University President Professor BP Sarmana Fondokre. Wafamasi Hayangdagi Hauna Numinini Subna Manipur University na Yumbo Iduna Manipur Ahan Boy Pangto Kaduriba Association of Indian University is John Vice Chancellor Smith Nena Manipur University the Pangto Paugi Mipam the Man of Fondokebene Paugi Mipamuda Manipur University Vice Chancellor Professor Adya Prasad Pandey Amadi AIUG Secretary General Professor Furkans Kamar Susuraki Vice Chancellor Professor Adya Prasad Pandeyna Hayang Pangto Kadurba meets Asida is John G Vice Chancellor Nifu Henbana Surgagani Manipur University bu Maleng Vitakta Apaba University ama Ohenanaba meet Asig Kudong Saba Lorga Wafam Kaya Kanagadori Haiki Professor BP Sirmana AIU na Tizin Hunjinba Anova Potok Putok Pamadi Savana Singbada Ehenba Pukning Sangdon Honari India University Sanipal Labing Manunda Association Asida Satred Henbana member Ore Lebama Sakut Pamasung Hena Pabatakta Pukat Pada University Singna Subotolang Lori Masibumi Puk Tingna Kanganaba Honabada Media Todang Sawi Sakut Pa Anova India Ma Purakna Honabada Association Asinamiang Tamli Haiki. Now to revitalize higher education as per the needs of the country, to focus on the local needs as well as the local relevance so that the universities become partner in progress of the state and the region and at the same time contribute to the development of the nation at large. Awang Nongpo India gi folklore Haibisda Numit Humni National Seminar ma Manipur University gi Manipur Institute of Management Studies the Hokre Haudobu gi Thoromda MU gi Vice Chancellor Professor Adya Prasad Pandey CIIL Mysore gi Director Professor DZ Rao India Folklore Congress gi President Professor Joharal Handusu Suraki Professor Adya Prasad Pandey na Aige gi Lejeriba ina Sakolaba Matamda Furufama Masak Takpanganguni Haiki. That you have chosen so many narratives, so many areas, that is oral history, ethnic identity, classical epics, then folklores of different states as well as of different styles. So a wide range of topics. Thasi tang tarahumdoida Kamong Maisna Mamang Lekaida Leiba Kamong GP Ward number 2 gi member Lampok Lakpam IBMsa Sahini Putare na Maki Yumda Mai Sakpadagi Lakan Nabangamdana Lakida Batodo Sing Matangda Nasi Kamong gi tuan Balekai Mapan Club Manga Pradana Madi member Sing Yauna Ngarang Miam Goiba Mipamama Famduna Todo Sing Matangda Joint Action Committee that investigations of Lampok Lakpam IBMsa Devi Koba JCMA Samduna IBMsa na Silva Misi Sibu Police na ticket pada JCS na mateng pangnan waref lore haina
Kamong ZB Pradhan Tangzam Toibana, Nasi Kamong Community Hall of Pangto Pamu single Unabama the Fondo Cray, Mana Makatana Fondo Kibda, Lake Hidraba, IBM Sagi Mapureba, El Canto, Hozozik, Nambol Police, na Mississing Matang, case Malokatuna Faduna, Tizimiki Sataribani, Adubo, Nupi Mamadi, Nupamayunga Paminaduna, Yanabama Purlaga, Hozozik, Matomang Pangtok, Rimski Mokta Ladiba, IBM Sagi Siba Haksang, Aro Matomang Pangtok, Konaminasi, Haina Fondoke. Zamiyam na hujik chamam ni basi aseng ba putho kanda prajamiyam da taseng na kanagum ba lalam ba yaura ka su lalam ba du masagi phangkham thokpa dandi phangjaki ba loina na kamung prajada nungai tri basi su mapung phana praja ya pen ba phangna ba akhoi gi thigat piri ba police ki department dagi mapung phana mateng khare tawna su mu thokpi wa ba wafam si thamjage Changangai Ningo Lampol of Pom Ongbe, IBM Sap, Missing Matang, that Sam JS in a Changangai, the Wakan from Setakre, JSC Canbena, Nangom Sovna. Rice cooker Pokaibida, me Siba Hibasi, Amuta talk to Todokni, Missy Yam Singai, Oiba, Lautunaga Hatpa, Mihat Man Maramna, a Sang Wasumba, Putokuna Mara Levis in Sarak Pidrifawa, a Siba Haksang Loro Harry. Adubu quite a luri bede. Mama Sapuna Makjaga, Mother Lady Port say Mayamdu, Saktaba, Sima. Matangda mu maagi phamung du da mai chak bai khudam phange aduga mapham du da sang bada ai khoi gi mabung opasin sang bada thing batam bagi chaina lei a hostel gi halaga check to bakanda leiram yo phibam du su kerosene manam nambai khudam khara phange asi bse kana na hat bano du phibam du pothok tri bau de khoi logje ningdri ka je china khana ne narga manipur gi lei ba tongan ba wing kyang ga punarga aseng mami hat ba kana no do pothok pi hoji phau gi na khoina pamjabada Magi nupa hoji phana police na thamme dubu magi nupa na mi hat pasine du pothok tri bhaudi ekoina darlan ji phangdir bhaudai khoi je sina lepa ware pi matung in makha ta ba khongyan chansan ge na khoi cham sajari Manipur Shanghai Festival amasung India ki President ki khongsat yenglaga tidim lambi ki nak yata leriba workshop dukan singna maruina ulo sanura bazar dagi Kebulamjau National Park fawda pochai nung lengoi mesina singba sing thamdana ba Gari mapu sing nasu makhoi gari sing lamina kalda khamba yaroi sa san loriba sing nasu mayum dagi thadok pidanaba DC Bisnupurna khangalakle Lebak sinba thungna sathariba connecting through self campaign ge saru ama oina Manipur State Legal Services Authority gi miang makhada District Legal Services Authority Thobal Kaksing District Police amasung Legal Ads Clinic Kaksing na punna sinduna Legal Awareness Thorom Kaksing Police Station na pangthokre Thormahuda District and Session Judge Salam Imosa SP Kaksing W Singha Z Prosecution ge Director Ramba T Bomsa Additional SP Ramba S Sanajaw Susuraki Chief Minister Nongthombam Biren ngasi Delhi set kini toromba du setaba maramna Hayang singilu singba singama sung miyam gi numit punna pangthok lagni haina Chief Minister gi Secretariat ki serol mana khangalakli Manipur State Cooperative Union na Imphal District Cooperative Kaksing District Cooperative Thawal amasung NCUI Cooperative Education Phil Project Thawal ga punna sinduna Hompumari Suba All India Cooperative Week Thorom Libraries and Information Center Kaksing pangthokre Haudoku gi thorom da Wagwai Kendru gi MLA MD Fazur Rahim Cooperative Society gi Registrar Ais Rupasendra NCUI Project Coordination Committee gi Manipur gi Chairperson Jina Posang Bonsu Sogaki Lisingni Taraga Tarukta SSA gi Makhada Upper Primary gi Lokraba Oza Singh posting Thasi Kun Pau gi Manung the Pidrabadi Upper Primary Teachers Welfare Association na Khongjang Sangsilagani Hari Manipur Press Club the Pangthopa Pau gi Mipam Amada Association gi President Sajam Khoti Satna Mamangi government na Oza Singh asi Lonanabi Pangthokiba Tabak Torong Kudemak Lorbasu Election Court of Conduct Lakibadi posting Pidan Lerkibani Anova government Lakpada posting Pibinaba Chief Minister Masumari Lenaba Minister Singda Memorandum Pisin Grabasu Sapsava Pokum Pibidana Lere Candidate Singh Private School Singda Oza Orambadagi resign Torga Sankibangatani Haujik Santok Lambi Amata Latena Wan Hingli Tasagi Kun Fawimanda posting Pibu Hari On several occasions, we seek the audience and appointment of our Honorable Chief Minister Sir for voicing our grievances for redress. However, till that, there has been no responses which leave us very disheartened. Now it has been almost a year that we have lived our life without job.
We therefore request our Honorable Chief Minister and his government to kindly give a sympathetic and humanitarian view of our plight and do the needful to redress our grievances for natural justice on or before 20 November 2017. Imphal City Manung Luna na Thamna Wipanamda City Police na Masjid Road Leba Dukan Pamliba Singa Kusamnaduna Masjid Road Amadi Nambul Mapala Leba Fatahudi Singh Dokre City Police ki ASI M Salen Kumarna City Manung Leba Mui Singh Amadi Dukan Pamliba Singna Fatahudi Mafam Chana Hundo Piduna City Sibu Lu Nalal Bada Punna Todang Lobinasi Kanagumba Singna Amodakai Singh Mafam Chadana Hundok Lamba Tolabadi Ain Goiba Tabak Lokakani Haiki दुकान फमी इचने नाव मैम पुनमका लोइनरगा तौबने अदु मखाता नाइना हाइजनिंग बा मसिदैसिदा मोसलिबा कोलबा दुकान फमीबा खोलिबा मैमनसु सिदा पाइप नुंग पोखाइबा मैममसु यावरिदना सिजु आई मरी लेनबा अखोई अथॉरिटीनासु यंगनिंगे अदुगा सि इसा इसा दुकान फमीबा इचने नाव सिंगनासु मसि थुना लु नाना फजना सेंगदोकपिबा पामी अदुगा अमुक हनसु सि मोसनदनबा तौबियु अदु अखोई सि तौरिजे अखोई थागी ओइना अदुम अखोई कंटिन्यू तौजगनी Yellow mi kananaba sana kanglol semna sana halu India gi Constitution gi Article 3 semdu haina kaisampata Social Students Unions of Manipur gi Convener Naurem Tanoranjan amasung Manipur Politurates People's Democratic Union gi President and Megasendrana sarahan mi khongjang changsin kre and Tanoranjana Yellow mi kananaba bill semduna sana lu haibasi lebak mayamna tangnu lakli Chief Minister na November 15 fawgi manungda positive response pigani habi gi thajaba pi khraga ngasi fawwa wafam amata phongdoktana leiri masing mayok ta khongjang si sangsin bani haiki November 15 fawba Manipur government habdi Manipuri lengak ta ikoina matam tha khimni adubu ngarang fawba karigomba response amata peltama maramna ngasi habdi thangnaban mitang 13 tagi horoga ikoina pandam sing ngasi phangdriba fawba chara hanabagi khongjang jangsinna ba sem sabagul sem sarakpa si ngasi dagi haujabani makata na ikoina pandam sing ngasi hek phangdriba fawba chara hanabagi khongjang ngasi leptana changsingani Chief Medical Officer Imphal West na sinduna district asigi masa fabi mama amasung angang sangdam nabagi thorom lamphel leba Regional Health and Family Welfare Training Center da pangthokre sangdam naba abuda angang nephu mapal na kanglop ohum thongna sangdam naki tungda pangthokpa mana matum yan thokpagi thorom da CMO Dr. Skula District Leprosy Officer Dr. T.S. Modhuvala District Family Officer T. Nilakanta Susugaki Evaluation 6 months category District Family Welfare Office Imphal East nasu masa phaba angang amadi mama sangdam nugi thorom porongpata leiba CMO office ta pangthokre thorom aduda DC Imphal East DH Citra CMO KSS Indra District Family Welfare Officer L Indira DPM Ace Rishikesh Sharma Suraki ISTV News na sandokiba hobo marak singtham lekai de lebi disable or bi mama masana sarkar gi mating amata fangdana wan hingli habiga khanaba report atu tungda makhata na ngasi su mateng panglakpa leptre Education Minister TS Radhesh Sam gi makai de su tailoring machine ama amadi selona lupa lesing kuntra mateng pangkhe Imphal West ke deksa RK Tarunegi makai de su seng kg yangkai amadi sel oina lupa lesing manga pibuga loina tongan tongan ba myoi kyana su lanai oina angamanga mateng pangnakre November 10 Nepal dagi yellow mi kanana ba ihog sangsin nabagi damakta Manipur miyam na chaba PDF loba loire haina maus ki serol mana fondrole lo fasiki standing committee ki coordinator ke han mangangi serol mana numit asigi ayupung manga dagi horga Manipur miyam na makhal khuding makki sintha leptuna khongjang sangsin minase maroina gari thoba sinsang da setpa kaithal office school college khuding thong lon biu ana lang sang media ga mari leina sing mai sing amadi lining ga mari leina ba khaktama thong hang biu ihawasi numit kyani sathagade haibadu di miam gi makha pon gani hari state level Miss Manipur committee gi makhada Miss Manipur organization sinun lakliba December 8 da Manipur gi NB sing khan bagi sangdon ba tormama Baigasendra often year theater to pangthok lagani hiramasi gi matang ngasi wang bom lekai da leiba PPCM gi office da paumi singa unabada committee gi advisor L ngang bi devina phongdrokpada Manipur da leminari ba phurup singna saruk yaduna pangthok kadaruba atoi hen tanaba sida nat koiba fijet set sabiu haiki
Manipur leiba jat kujimochi punchil kanda masidagi tholokpa miss contest ta fast tari ba kangbu singsi India gi oiro aduga world gi oiro tholokpa khuding mate saruk yaba ngamna bagi adugumba tanja su akoi gi Miss Manipur organization na kan simbi ra kanda puthopina ba adusu pamjai Organization ge manager Firenbam Sonia na phondro kibida tharomasi ge mangoi nena November 13 ta hawam marakta pangthokani kanagumba luf amatana December 8 da banama di blockade amata tobida nabasu arfil tokhe Mamang sa 2016 dagi sinjar pani mamang sa ida yam successfully my partner syndrome matungda this year 2017 gi akoi same thaba har dare ko asi 9 December 2017 Vegas and Open Air Theatre da apai pangthok sana ba thorang tawpa hujare Haukiba November 3 tagi Escola Women's College Nambolda Hula Singdam Sang Kaisam Thong na sponsor torga Women's Study Center na sinduna numitara ni sungna sathakpa training cum workshop on self defense for women's ngasilusin kre college asigi indoor hall da pangthokiba lusin bagi toromadu da Manipur State Commission for Women's ki chairperson Dr. K. Subita college asigi governing body ki president L. Ibomsa principal Dr. N. Joy Kumar amadi Women's Study Director W. Kunjurani Senuna Marubi Mithunglen Singh Oiki Tharmadu Wangang Laduna Chief Guest Okiba Dr. K. Sobitana Sama Sokat Pada Nupi Kaktana Yade Nupa Nupi Punna Thong Mana na Sokat Minaba Matautai Hake Ngasi ga koina sugumba supportive wakhalun se ko bibi ra boidi Manipur ki nupi prithibi da anga ko phangna awang thak laigani adu apa samaj ma siamgani haise ai thajai Handata nang pangthokiba mga suba panchayat general election da mai palalaba kaino gram panchayat ki ahanba gram panchayat mifam ngasi kaino gram panchayat ki pradhan ngangom sobana preside toduna kaino thongkong community hall pangthokre tharmodu da kaino jila parishad ki member L Samananda BDO Bisnupur and Kunjo PSED executive engineer L Gokul Chandra amadi gram panchayat asigi member sing surgaki ngasing mipamaduna sarkar gi tongan scheme sing praja miyam da fanganaba akha ko leitena honagani phongronake Travel Resource Institute ki deputy director lobugi matang da M Suna sangsilpa makha tarpa khongjang oina ngasi Brilliance Schools Uripok amadi Boton Sana Girls Higher Secondary Schools ani ki mahirui single loinena sit in protest pangthokre makha tana akan khongjang sangsinamasu sem sabalore hari All Manipur Road Transport Drivers and Motor Workers Union gi miyang makhada All Jirbam Road Transport Drivers Unions amadi Tamilong District Motor Transport Workers Union na nungba haiba Union Sings asigi President Secretary amadi Joint Secretary singi apunba team amana hauzik thong tatpana maram orga mafamadu da pandun leriba driver sing phibam yengsilure khongsat aduda hidak langthak sanaba hawai sengwai kyasu mateng pangkhe Haukiba Thakargi Mamangda Manipur gi nong leptana sukibana maram orga Manipur gi mafam kaya isingi awaba mayok nariba singi manungda Moirang Municipal Council gi manung chana leriba ward kharada hanjin ahumlak isau thokpadagi lekai gi community hall singda relief camp hangnu leriba singda ngasi Moirang Assembly Youth Congress Committee amadi Youth Empowerment Society na punna khusam naduna nomada sangdraba yadraba sana thana polong kaya yenthokre maruoina khoyangbam Moirang Thiam Laisubam Lekai amadi Sandra Rota Relief Camp hangdu leri mafam singda polam sing adu yenthoki Moirang Municipal Council gi Vice Chairperson Mairanbam Basanta Moirang Youth Congress Committee President Haisnam Sani Moirang Kenda Congress ki maru eba Thomi Singh amadi Moirang Municipal Council gi Congress ki Councillor Singh susuraki Moirang Municipal Council gi Vice Chairperson Basanta na phongro khibada matam sangna thabak supam nongpam khangda laba awaba tarba kendra si praja miyam asida angama mateng khara piduna makogi awaba da saruk yabani haiki Angi mafam ayamada relief camp hojik phak leiriba mafam kaya sida mate sing amadi hawai gi mateng pijaba Imphal Police nang aseyu okram suthek area da thibum gi thawak sathakre DSP Karoni
OC Commando B Lunthang Haukev Inspector Rajib Taruk Subasam Rifles amasung Nupi Police yauna SP gi miyang makha sathigba combing operation da Nupi Sani yauna myoi Sangwaga yang khairom verification sathaki maduda masagi saktak se yaudaba Nupi Mari Nupa Tara makhatana verification sathanaba Irilbum Police Station da sinakra hari Bisnupur Police ki SP Jogesh Chandra Lising Makada Additional SP David Commando OCM di Bisnupur Police ke pun bati mamna ngasi Bisnupur area da thibom gi thabak sathabada masagi chap chaba saktak se yaudam myoi teruk fagat la bagal loinana makata na khangdok nabagi damakta Bisnupur Police Station da sinakra hari hauji makata na sanwi pau lominese Ngasigi sanawi pauda ngasidigi horgan November 14 fawa 33 suba MTIR Senior Nationals Muay Thai Championship da Rukeda Manipur Amateur Muay Thai Association ge official ama yauna player maripuna myoi manga ngasi infal thadokre District Youth Affairs and Sport Infal West na sinduna lakliba tang kuma thoidigi kun gomdoi fawa tongan ba masana singe inter school trial selection pangthokani haina torombadu khudong sadaba leibadagi December ama amasung ani da oina pangthoklagani hari December 16 kuntra fawa Orissa gi Bhubaneswar da kuntra 3 suba sub junior national boys and girls ball badminton championship 2017 pangtholagani saruk yaningba nupa masa amasung nupi masa singna magi institution club amadi organization singdagi ayaba yaurga lakliba November gi tang 18 dagi kumathoi fawa singjamai singa makha basketball ground pangthokadurba trial cum selection asida saruk yanaba khangalakli saruk yaningba singna masagi as proof certificate loinar kadabani trial gi matam ayupung 3 minute kuntra dagi haugani haina ball badminton association Manipur gi serolaman hari BCCI gi makhada nuit marini sumna satrakpa BCCI Empire Levels 1 course for Northeast State ngasilusin kre course ki manungda theory practicals amadi video demonstration tawduna BCCI gi senior empire educator Bofinder Singha Vati amadi Bilas Bandi Wadekarna ningtina takpi tambiki course asida awang nongpo ki oina candidate khardi sungsoi soidana mai pak lagani habigi thajaba leiri haina Manipur Cricket Association gi honorary secretary na thadok pasirol mana khanglale District Football Association Thawal na sinduna Kodom Popi Sport Complex Wangjing da pangthokaduriba kunga mapal suba junior boys inter district football tournament saru yanabagi dama trial cum coaching laklibatang taramapalong sungkun pangtholagani saru yaningba singna masamasagi birth certificate amadi atai mari leinaba se sangalonana report tawrana ba khanglale hojing makhata na sanabagi pawboy ni tawjamdagi phangbigani District Sports Association Chorsanpur ki Super Division ki winner United Khajim Brothers Chorsanpur na District Football Association Thawal ki Super Division ki winner Atokpam Football Club Thawan bo maiti piduna sahi sigi konitoi suba Winners Cup ki champion oikre All Manipur Football Association sinduna mamang thagi tang kulhumdoi digi District Taramatoi ki Super Division ki winner ki team Taramatoi na saruk yaduna home and away basis sa chatharakiba sahi sigi konitoi suba Winners Cup ngasi Khomalampak Artificial Turf Ground da loisin kre loisin bigi thoramda All Manipur Football Association ki President S Sanatomba madi Association asigi atai thaupuba mioi kya su saruk yakhi Satharakiba Cup asigi ngasi sankiba aroiba match ta District Sports Association Chorsanpur gi United Khajim Brothers Chorsanpur na District Football Association Thawal gi Athokpam Football Club pu penalty ta goal mari ahum da maiti piduna Cup asigi champion oikhibani Team animangna apiba matamda goal amata sanaba ngamdabadigi kicks from penalty magna decide tobada United Khajim Brothers Chorsanpur na District Football Association Thawal gi AFC Thawal bu maiti pikhibani Match asita mai pakiba United Khajim Brothers Chorsanpur gi kicks from penalty magta sankiba goal singadu Kamsong Lalsa Thanglamjoi amadi Pauksina sankibani Match asita mai tikiba AFC Thawal gi goal ahum maduna TS Ratan Y Shoba amadi MD Saidur Rahman na sankibani Match asita United Khajim Brothers ki sanaroi Sepsan Siru amadi AFC Thawal gi Saruk Khan da match conduct tokiba referee na yellow card utki ngasigi match asida mai pakiba amadi mai thihiba team animak sahi sida pangthokadoriba humpumatoi suba 60 meter saruk yaragani
Cup asigi winner oiraba team United Khwajim Brothers da trophy ga loinana lupa lising yankai runners up takiba team AFC Thobal da trophy ga loinana lupa lising kuntra thorama pusingna khusinakhi. Manipur ki tourism amadi culture ki matangda paksan na pangthokadoriba Sangai Festival ki manung channa sahi sigi taramathui suba Manipur International Polo Tournament pangthoknaba sem saba loisilakle ahanba oina saruk yagadoriba Prithvi ki sagol kangjei masana gi lamda maming leraba Argentina amadi Morocco team gi sanarui singi haithoi singtupi sing utuna masak thokpa miyam gi puning chingsingadaba tournament ama oigadori hiram masigi matangda ngasi Imphal gi mapal kangjebung polo ground da paumisinga unabgi thoram ama pangthokre. Thoramashida, Manipur Horse Riding and Polo Association President Ice Dilip, Senior Advisor Dr. K.S.A. Sorojit, Vice President and Bedezit Amadi, Vice President and Tombira Su Saruyaki. President Dilip na makatana phongdo khibada sahi sigi oina pangthokadoriba tournament asida mapaleba ki team mari USA gi sanaroi manga Argentina gi sanaroi mari Morocco gi sanaroi mari England gi sanaroi mari yauna India gi team A gi sanaroi mari amadi India team B Manipur yauna team taruna saruk yagadoriba tournament asi tha sigi tang kunisoi da Manipur gi Chief Minister na hogdolaba matungda tha sigi tang kumapanda loisilagani thoramasida Manipur gi governor su saruk yagani. Tournament asi mapung phana pangthoknaba honabada polo bu nuksijaba Manipur praja punamangna mateng pangbiu haiki. Mr. George Dill Laidana Mazi chairman of the US Polo Association ki International Committee ki ma chairman ni Loina chairman of the American International Polo Foundation su oi ma entire period of the akoi polo tournament asigi asida ma sida lebire herga akoi ma advice hand holding adegi by input mayam ama interaction mayam su phangani long term kari no su interaction akoi tajalok jage ana khajai toktopa yamna yengninga doba acrobatic skills mayam utpai aba adu magi ama su so ama su koina tarik kunganipan semi final numit asida thamjari haijari basi wapam basi mayam prajana kangi bong sipit thandana mayam bo encourage to wina polo bo hena chawkhat hanbiba asiumba tanjama Imphal East DC Football Association Sinduna Kumalampak Artificial Top Ground Team Ahum Eastern Sporting Union Wangkai KLYBC Palace Compound Namadi SSC Sektana Saruk Yaduna Sathariba Baby Sositra Junior Girls Football League ngasi sanakiba matcha Eastern Sporting Union Wangkai na KLYBC Palace Compound bu gol manga sinoda maitiba pikre matcha sita mai pakiba Eastern Sporting Union Wangkai gi gol singadu PYP na match ki taranipal suba yankai matoi suba madi yankai nitoi suba minita gol ahum chanki Atopa gol ani aduna Premilana match ki Nepal suba madi hum doi suba minita sankibani Sathariba League asigi aroiba match tha sigi tang taramapalda SSC sekta amadi Eastern Sporting Union Wangkai ga sanaragani Mamang thagi October 19 dagi tha sigi tang manga phauba Japan gi Kakami Graha City da pangtokhiba sahi sigi Asia Cup da India team na winner oikhiba da asobo thodang lokhibi amadi haukiba sahi sok lisingani subna taratru ki Rio Olympic da Indian women hockey team gi captain oikhibi Susila Sanu Pukramam okpagi thoram Manipur hockey na sinduna Khomalampak hockey stadium da pangthokre thoram asida Manipur hockey gi president Basudeva general secretary S Sunita treasurer Senamnek amadi atai thopubu singsu saruk yakhi Thangmaiban Hizam Dewal Lekai Deleba, Pukrambam Sam Sundaramadi, Pukrambam Ombi Lata Dibigi Masanupi, Pukrambam Sosilada, Taurambapu Singna, Asambakudur, Port Sing Piduna, Ponging Tawatki. Migi Mapalong, the Loina Academy Levina facility, Pangbanina, improve Yam Hele, Kudadi, Labor, Hockey, Higher Turf, so Amakatang Labor, Sela Labor Mayam, the players in Ju, Loin Sananibanina Mayam Yame, other evening the zoo open to the grounds, Kagumba evening the zoo open. Tadi morning da pung amang practice taw razu nungdin da pung amang practice taw tazu ka improve or kani haina aina khanjai Manipur jai amna di kai skill labor players ngata ne ado khoi gi ground laite di academy man link bita ta di khoi yam dina improve or ga khoi India team da Manipur gi mi jing je yam yaw bang ngam gani haina thajai champion or adu matam da congratulations haiba wa hayama MSSP khoi semna ado akhoi ju champion ama oribani adagi nupa ga ju
अखोई जूनियर वर्ल्ड कप ता नीलकांत शर्मा गोल्ड मेडल लौरिबने करीमता हाइबिदब जाई खितंग थवाई नुंगाइते हाइना हाइजनिंगे थागसरिबे हुजि मखा ताना ngasi nongbi oikiba ingase ke paw lobise ngasi gi oikiba ingase da ICAR lamphel patigi prepa pawgi matung ngasi gi khwaidigi sakiba celsius degree 36.0 khwaidigi ingba celsius degree 39.5 nuksita yaw ising manil gisang ayukta sa da mariputara mari nungtilda sa da humputara mapal oiki ngasigi nong suki pagisang 2.3 millimeter ni loisala kutamro pausing amukana pizre Central Ayaba Pira Global Singa political dialogue tone of government honorary high Chief Minister Nongthoma Birena from Ukraine. Scott Singh Lebanon ke sakta Mama Sagana Bahona Bada Soba Tobang Lowry High Manipur Governor Dr. Nasma Haptulana from Ukraine. DIPR na Sinduna National Press Day Thorom Nasi Pangthokre Media na maning tamna ibang amdru makai leba ma sakot pangamloi haina Consumers Affairs Minister Karam Syam na phongdokre amadi Sangai Festival manung da sanagadaba football match ki dama Mandalay gi nupi football team thas gi kolumloi da Imphal da thunglaragni Nasi gi dia Steven Fizopo matang slojire meng tabe kunong ko amukana khongre Sri Gaura Sandrai Namo, Purba Samda Aikoi Punama Pukon Birambi, Srimati Ningthemsa Ongbi, Angobi Devina, Mahakinung Sijaraba Imung Manung Sagai Natai Amadi, Marumapang Kwai Punamaputadok Lamlaga, Haukiba, November Tang Taragani Toy, Hianga Yikungarini Panba Nomizing Numita, based on Duna, Sri Ras Manjuri, Lalita Das Suni Habanam Pangjeduna, Brindaban Prapti Oikre. Laktiba November Tang Tara Taret Hiangai, Kungama Panipan Irai Numita, Asti Sanjay Lokacharaga, Laktiba, November Tang Kungamanga Poinugi, Tarukni Panba Thang Jenamita, Sardatin Tokle, Upalaksa Sida Brahman Vaishnav, Ahalaman Amadi, Marumapang Kwai Kibik Namatam Sana Lengbidaktuna, Harinam Sarban Tawidanaba ISTB Tonga, no Luxury, no Luxury Singh, Ningthemsa Ongbi, Manau Debi, Masemsi, Ningthemsa Mayum, Haimon Singh, Mapureba Amasung, Imung Manungi Mio Singh, Parian Bam Lekai Moirang, Parian Bam Mantap. Nangi mana kali wakaldo, ay chaptan kang. Nangna yum asibu hek thadok tuna sat khibar numit adudag lanchen bato machi yam kapap I love Saramata. Lupado, I love Pamdre, the Pamdre, Chumpam Pamdre. I get no people over Kandana, Squib Matam say. I know lot of Tamakini. Nang nakari humba ay mumiray doon sa kraba. Ayum sina punsige mo na haloy. Lona tumingin lagpa ng inong simiding doon na wading ang damarawlay na tamoy da kari paukuno. Jaliba ay na nangi. Bro, yeah, I'll be there. Yeah, coming. Okay, yeah, bye. Unibake cookies. Hey, not enough.